ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 350 ꯔꯣꯝ ꯊꯥ 3 ꯔꯣꯝꯁꯤꯗ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯈꯥꯏꯗꯒꯤ ꯍꯧꯔꯒ ꯊꯥ 3 ꯂꯣꯝ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ, ꯃꯨꯟꯕꯗ ꯆꯦꯟꯅꯕ ꯏꯟꯁꯔꯖꯦꯟꯠ 350 ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯒꯚꯔꯅꯔꯒ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯈꯤ꯫ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯥꯂꯥꯅꯁꯨ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗꯅꯆꯤꯡꯕ ꯇꯧꯔꯛꯂꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯏꯟꯁꯔꯖꯦꯟꯠꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯈꯤꯕ ꯏꯟꯁꯔꯖꯦꯟꯠ 350 ꯍꯦꯟꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯝꯕ, ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯪꯇꯥꯏꯅꯕ ꯄꯨꯔꯛꯅꯕꯒꯤ ꯁꯦꯜ ꯂꯧꯕ, ꯅꯨꯄꯤ ꯆꯦꯟꯕ, ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕꯅꯤ꯫ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯔꯒ ꯏꯟꯁꯔꯖꯦꯟꯠꯁꯤꯡꯕꯨ ꯈꯨꯅꯦꯛ ꯇꯧꯕꯒꯤ ꯆꯠꯅꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯏꯟꯁꯔꯖꯦꯟꯠꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯑꯌꯥꯝꯕꯅ ꯃꯈꯣꯏ ꯆꯍꯤ 1-2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯔꯨ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ, ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯃꯍꯩꯂꯣꯏꯁꯪꯁꯤꯡ, ꯗꯨꯀꯥꯟ ꯐꯝꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯁꯤꯑꯦꯝ ꯑꯣꯏꯍꯟꯕꯤꯅꯕ ꯅꯦꯄꯥꯂꯤꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯟꯕꯤꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤ ꯉꯥꯡꯕ ꯒꯣꯔꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯤꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯗꯒꯤ ꯒꯣꯔꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯊꯃꯣꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯄꯥꯏꯕ ꯀꯌꯥ ꯀꯣꯛꯍꯟꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯄꯟꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2012ꯇ ꯃꯨꯊꯠꯄꯤꯔꯝꯂꯕ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ, ꯁꯜꯇꯜꯕꯔꯤ, ꯄꯔꯁꯦꯟ, ꯇꯨꯔꯤꯕꯥꯔꯤ ꯑꯃꯁꯨꯡ ꯀꯂꯥꯐꯥꯔ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯕꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯉꯥꯛ-ꯁꯦꯟꯕꯤꯕ, ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯒꯣꯔꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯈꯟꯅ ꯊꯕꯛ ꯇꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 32ꯗ ꯇꯥꯛꯀꯅꯤ ꯀꯤꯔꯟ ꯔꯤꯖꯤꯖꯨ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ MP 58ꯅ ꯇꯤꯝ 8 ꯈꯥꯏꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 32 ꯑꯃꯁꯨꯡ ꯕꯦꯜꯖꯤꯌꯝꯒꯤ ꯕ꯭ꯔꯨꯁꯦꯜꯗ ꯂꯩꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯇꯨꯅ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ MP ꯕꯥꯏꯖꯌꯟꯇ ꯄꯥꯟꯗꯥꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯕꯍꯔꯦꯟ, ꯀꯨꯋꯦꯠ ꯑꯃꯗꯤ ꯑꯜꯖꯦꯔꯤꯌꯥꯗ ꯆꯠꯀꯅꯤ꯫ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ MP ꯅꯤꯁꯤꯀꯥꯟ ꯗꯨꯕꯦ ꯑꯃꯗꯤ AIMMIMꯒꯤ MP ꯑꯁꯥꯎꯗꯤꯟ ꯑꯋꯥꯏꯁꯤꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯕꯤꯖꯦꯄꯤꯒꯤ MP ꯔꯕꯤ ꯁꯪꯀꯔꯅ ꯂꯨꯆꯤꯡꯕ ꯑꯅꯤꯁꯨꯕ ꯇꯤꯝꯅ UK, ꯐ꯭ꯔꯥꯟꯁ, ꯖꯔꯃꯅꯤ, ꯗ EU, ꯏꯇꯥꯂꯤ ꯑꯃꯗꯤ ꯗꯦꯟꯃꯥꯔꯛꯇ ꯆꯠꯀꯅꯤ꯫ JDUꯒꯤ MP ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯒꯥꯅ ꯂꯨꯆꯤꯡꯕ ꯑꯍꯨꯝꯁꯨꯕ ꯇꯤꯝꯅ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯃꯂꯦꯁꯤꯌꯥ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, ꯖꯄꯥꯟ ꯑꯃꯁꯨꯡ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯌꯨꯁꯨꯐ ꯄꯊꯥꯟ ꯑꯃꯁꯨꯡ CPIMꯒꯤ ꯖꯣꯟ ꯕ꯭ꯔꯦꯗꯥ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁꯤꯕ ꯁꯦꯅꯥꯒꯤ MP ꯁ꯭ꯔꯤꯀꯥꯟꯊ ꯑꯛꯅꯥꯊ ꯁꯤꯟꯗꯦꯅ ꯂꯨꯆꯤꯡꯕ ꯃꯔꯤꯁꯨꯕ ꯇꯤꯝꯅ UAE, ꯂꯤꯕꯦꯔꯤꯌꯥ, ꯀꯣꯡꯒꯣ ꯑꯃꯗꯤ ꯁꯤꯔꯤꯌꯥ ꯂꯤꯌꯣꯟꯗ ꯆꯠꯀꯅꯤ꯫ ꯇꯤꯝ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ MP ꯕꯟꯁꯨꯔꯤ ꯁ꯭ꯋꯥꯔꯥꯖ ꯑꯃꯗꯤ BJDꯒꯤ ꯁꯝꯕꯤꯠ ꯄꯥꯇ꯭ꯔ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯁꯥꯁꯤ ꯊꯔꯨꯔꯅ ꯂꯨꯆꯤꯡꯕ ꯃꯉꯥꯁꯨꯕ ꯇꯤꯝꯅ US, ꯄꯅꯥꯃꯥ, ꯒꯨꯌꯦꯅꯥ, ꯕ꯭ꯔꯥꯖꯤꯜ ꯑꯃꯗꯤ ꯀꯣꯂꯝꯕꯣꯗ ꯆꯠꯀꯅꯤ꯫ DMKꯒꯤ MP ꯀꯥꯅꯤꯃꯣꯖꯤ ꯀꯔꯨꯅꯥꯅꯤꯙꯤꯅ ꯂꯨꯆꯤꯡꯕ ꯇꯔꯨꯛꯁꯨꯕ ꯇꯤꯝꯅ ꯁ꯭ꯄꯦꯟ, ꯒ꯭ꯔꯤꯁ,
ꯁ꯭ꯂꯣꯚꯦꯅꯤꯌꯥ, ꯂꯠꯚꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯗ ꯆꯠꯀꯅꯤ꯫ ꯑꯦꯟꯁꯤꯄꯤ SCPꯒꯤ MP ꯁꯨꯄ꯭ꯔꯤꯌꯥ ꯁꯨꯂꯦꯅ ꯂꯨꯆꯤꯡꯕ 8ꯁꯨꯕ ꯇꯤꯝꯅ ꯏꯖꯤꯞꯇ, ꯀꯇꯥꯔ, ꯏꯊꯤꯑꯣꯄꯤꯌꯥ ꯑꯃꯗꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯇꯨ ꯋꯥꯠ ꯄꯤꯁꯐꯨꯜ ꯔꯤꯁꯔꯖꯦꯟꯁ ꯆꯦꯂꯦꯟꯖꯦꯁ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ꯫ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔ ꯆꯥꯎꯈꯠꯍꯟꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯃꯊꯧ ꯇꯥꯏ꯫ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯍꯦꯟꯗ꯭ꯔꯣ ꯃꯅꯤꯄꯨꯔ ꯇꯨ ꯋꯥꯠ ꯄꯤꯁꯐꯨꯜ ꯔꯤꯁꯔꯖꯦꯟꯁ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯃꯣꯍꯦꯟꯗ꯭ꯔꯣꯅ ꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁ꯭ꯇꯗꯤꯖ IDS ꯏꯝꯐꯥꯜꯒꯤ ꯑꯣꯀꯦꯖꯅꯦꯜ ꯄꯦꯄꯔ ꯑꯃ ꯉꯁꯤ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯄꯦꯄꯔ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯣꯠꯊꯔꯕ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯒꯠꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯦꯄꯔ ꯑꯗꯨ ꯄꯨꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯗꯥꯃꯣꯗꯣꯔ ꯊꯥꯡꯖꯝ, ꯑꯦꯒ꯭ꯔꯣ ꯏꯟꯗꯁꯇ꯭ꯔꯤꯖ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯊꯥꯡꯖꯝ ꯖꯣꯏꯀꯨꯃꯥꯔ, ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯠ ꯍꯦꯃꯟꯇꯀꯨꯃꯥꯔ ꯅꯤꯉꯣꯝꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯦꯄꯔ ꯑꯁꯤꯒꯤ ꯑꯏꯕ IDSꯀꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯃꯣꯍꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯟꯅ-ꯈꯣꯠꯅꯕ ꯑꯃꯁꯨꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯔꯕꯁꯨ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯐꯤꯚꯝꯗꯗꯤ ꯌꯥꯝꯅ ꯁꯣꯠꯊꯔꯤ꯫ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯦꯁ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯐꯤꯚꯝ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯁꯔꯚꯤꯁ ꯁꯦꯛꯇꯔ, ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯇꯨꯔꯤꯖꯝꯒꯤ ꯁ꯭ꯀꯣꯞꯁꯤꯡ ꯅꯤꯡꯊꯤꯅ ꯅꯩꯅꯗꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯅꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯃꯄꯨꯡ ꯐꯥꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯨꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯏꯗꯨꯔꯦꯜ ꯀꯨꯀꯤ ꯏꯗꯨꯔꯦꯜ ꯃꯆꯥ ꯑꯁꯦꯡꯕꯅ ꯍꯥꯠꯈ꯭ꯔꯦ꯫